ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯄꯨꯔꯦꯝꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯦꯝꯕꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯊꯥꯔꯦꯛ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯨꯍꯣꯡꯕ ꯆꯍꯤ 7 ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯅꯅꯕ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯩꯃꯅ ꯃꯆꯥꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯅ ꯊꯥꯔꯦꯛꯄꯨ ꯅꯨꯡꯁꯤꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯉꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯃ ꯂꯩꯃꯅ ꯃꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯒꯤ ꯄꯨꯔꯦꯝꯕ, ꯉꯁꯤꯗꯤ ꯏꯃꯥ ꯏꯆꯥꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ." "ꯏꯃꯥ, ꯍꯥꯏꯒꯦ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣ?" "ꯏꯃꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯅꯅꯕꯅꯤ꯫ ꯅꯪꯒ ꯏꯃꯧ ꯊꯥꯔꯤꯛꯀ ꯂꯨꯍꯣꯡꯕ ꯆꯍꯤ 7 ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥ ꯑꯃꯠꯇꯁꯨ ꯌꯥꯎꯗ꯭ꯔꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯅꯪꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯃꯧ ꯊꯥꯔꯤꯛꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯖꯁꯅꯨ꯫ ꯏꯃꯥ, ꯑꯩꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯏꯆꯥ ꯍꯦꯛꯇ ꯄꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯃꯆꯥ ꯌꯥꯎꯗꯕ ꯀꯌా ꯑꯃꯁꯨ ꯃꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯤ꯫ ꯏꯆꯥ ꯌꯥꯎꯕ ꯌꯥꯎꯗꯕ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯍꯌꯦꯡ ꯑꯩꯅ ꯁꯣꯜꯂꯛꯂꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯊꯤꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯁꯤꯟꯅꯔꯝꯒꯅꯤ." "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯗꯨ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯨ꯫ ꯅꯪ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ." ꯂꯩꯃꯅ ꯃꯆꯥꯕꯨ ꯅꯨꯄꯤ ꯑꯃ ꯊꯤꯅꯅꯕ ꯍꯥꯏꯔꯕꯁꯨ ꯄꯨꯔꯦꯝꯕꯅ ꯌꯥꯔꯝꯗꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯃꯍꯥꯔꯥꯅꯤ ꯊꯥꯔꯤꯛ ꯑꯗꯨ ꯋꯥꯈꯜ ꯋꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃꯗꯨ ꯊꯥꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯊꯥꯔꯤꯛ, ꯏꯃꯥꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯊꯤꯔꯛꯂꯤꯕꯅꯤ." "ꯅꯃꯧꯒ ꯁꯥꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯃꯥ ꯃꯍꯥꯔꯥꯅꯤ?" "ꯑꯇꯩ ꯅꯠꯇꯦꯗ, ꯅꯪꯒ ꯑꯩꯒꯤ ꯏꯆꯥ ꯄꯨꯔꯦꯝꯕꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯄ ꯆꯍꯤ 7 ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯃꯤꯠꯇ ꯅꯆꯥ ꯑꯃꯠꯇꯁꯨ ꯎꯗ꯭ꯔꯤ꯫ ꯎꯒꯅꯤ ꯍꯥꯏꯕꯁꯨ ꯏꯃꯥꯗꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯃꯥꯅ ꯏꯆꯥ ꯄꯨꯔꯦꯝꯕꯕꯨ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯗꯣ꯫ ꯏꯃꯥꯅ ꯁꯤꯜꯂꯤꯕꯁꯦ ꯅꯈꯣꯏꯒꯤ ꯐꯅꯅꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥꯕꯨ ꯑꯃꯨꯛꯇ ꯊꯦꯝꯗꯨꯅ ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯅꯅꯕ ꯑꯃꯨꯛꯇ ꯍꯥꯏꯌꯨ." ꯊꯥꯔꯤꯛ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯊ꯭ꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯆꯥ ꯄꯤꯕ ꯉꯝꯗꯕꯒꯤꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯃꯧ ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯗꯣ ꯌꯥꯅꯅꯕ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯒꯦ." ꯃꯃꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃꯗꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯥꯔꯤꯛꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗ ꯍꯥꯏꯔꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯃꯟꯇ꯭ꯔꯤꯅ ꯅꯤꯡꯊꯧ ꯄꯨꯔꯦꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯉꯁꯤꯗꯤ ꯏꯅꯤꯡꯊꯧꯗ ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯠꯆꯒꯦ." "ꯀꯔꯤ ꯋꯥꯐꯝꯅꯣ ꯃꯟꯇ꯭ꯔꯤ? ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯦ? ꯍꯥꯏꯌꯨ ꯇꯥꯁꯤ." "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯋꯥꯐꯝ ꯅꯠꯆꯗꯦ." "ꯑꯗꯨꯗꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ? ꯍꯥꯏꯌꯨꯗꯅ ꯃꯟꯇ꯭ꯔꯤ." "ꯏꯅꯤꯡꯊꯧꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯊꯥꯔꯤꯛꯀ ꯂꯨꯍꯣꯡꯕ ꯆꯍꯤ 7 ꯐꯥꯔꯛꯂꯕ ꯐꯥꯎꯕ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯊꯥꯔꯤꯛꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯉꯝꯗꯕ ꯑꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯥꯈꯠꯅꯔꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯇꯨꯡꯗ ꯀꯅꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯟꯕꯤꯗꯨꯅ ꯅꯧꯅ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯗ." "ꯃꯟꯇ꯭ꯔꯤ, ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯤꯕꯁꯨ ꯃꯥꯁꯨ ꯏꯆꯥ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ꯭ꯔꯥ?" ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯟꯇ꯭ꯔꯤꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ "ꯃꯟꯇ꯭ꯔꯤ, ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩ ꯑꯩ ꯊꯥꯖꯩ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥ ꯁꯣꯏꯗꯅ ꯄꯤꯅꯕꯤꯒꯅꯤ ꯍꯥꯏꯅ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯑꯔꯣꯏꯕꯗ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯕꯤ ꯀꯧꯕꯤ ꯑꯉꯥꯎꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯑꯁꯤ ꯂꯥꯏꯁꯨ ꯈꯔ ꯇꯣꯡꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯤꯡꯊꯧ, ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯃꯤꯠꯇ ꯅꯆꯥ ꯎꯕ ꯐꯪꯗ꯭ꯔꯤꯕꯗꯣ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯅꯪꯅ ꯂꯥꯏꯑꯣꯏꯔꯕ ꯂꯤꯟ ꯑꯃꯕꯨ ꯅꯍꯥꯛꯅ ꯍꯥꯠꯇꯨꯅ ꯆꯥꯔꯨꯕꯒꯤꯅꯤ꯫ ꯍꯩꯔꯝ 7 ꯂꯩꯔꯝ 7 ꯀꯠꯇꯨꯅ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯃꯉꯣꯟꯗ ꯊꯃꯣꯏ ꯁꯦꯡꯅ ꯊꯧꯅꯤꯖꯧ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯉꯥꯎꯕꯤ ꯑꯗꯨ ꯏꯁꯩ ꯁꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯉꯛꯅ, "ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥꯅꯣ?" "ꯏꯅꯤꯡꯊꯧ, ꯃꯍꯥꯛ ꯑꯁꯤ ꯑꯉꯥꯎꯕꯤꯅꯤ꯫ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯂꯩꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯂꯣꯏꯅꯕꯨꯗꯤ ꯆꯨꯝꯒꯟꯕꯅꯤ." ꯅꯤꯡꯊꯧ ꯋꯥꯈꯜ ꯂꯥꯛꯏ꯫ ꯃꯥꯅ ꯅꯣꯡꯃ ꯎꯃꯪꯗ ꯆꯠꯄꯗ ꯂꯤꯟ ꯑꯃ ꯍꯥꯠꯇꯨꯅ ꯆꯥꯔꯨꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯡꯊꯧ ꯑꯃꯨꯛ ꯍꯟꯅ ꯁꯥ ꯍꯥꯠꯇꯨꯅ ꯆꯥꯔꯔꯣꯏ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯕ ꯂꯣꯏꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯕꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯋꯥ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫
ꯏꯅꯤꯡꯊꯧ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇ ꯏꯆꯥ ꯎꯗ꯭ꯔꯤꯕꯁꯦ ꯎꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯁꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯈꯜꯂꯤꯕꯅꯤ ꯃꯍꯥꯔꯥꯅꯤ, ꯏꯄꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟꯕꯨ ꯀꯧꯗꯨꯅ ꯃꯥꯒ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯐꯒꯅꯤ ꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗ ꯋꯥ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯃꯆꯥ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯔꯝ ꯇꯔꯦꯠ, ꯍꯩꯔꯝ ꯇꯔꯦꯠ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯊꯃꯣꯏꯗ ꯃꯄꯨ ꯃꯥꯕꯨ ꯆꯦꯠꯅ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯂꯣꯏꯔꯗꯨꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯅꯤꯡꯊꯧꯅ ꯃꯤ ꯊꯥꯗꯨꯅ ꯃꯌꯨꯝꯗ ꯊꯤꯜꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯍꯥꯔꯥꯅꯤ ꯊꯥꯔꯤꯛꯇꯨ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯃꯃꯧꯅ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯅꯕ ꯃꯤ ꯀꯌꯥ ꯑꯃ ꯊꯝꯂꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯍꯥꯔꯥꯅꯤ ꯊꯥꯔꯤꯛꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯑꯉꯥꯡ ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤ ꯑꯃꯅ ꯃꯍꯥꯔꯥꯅꯤꯕꯨ ꯑꯉꯥꯡ ꯎꯅꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯊꯥꯔꯤꯛꯇꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯃꯤꯡ ꯇꯥꯡꯅ ꯐꯪꯏ ꯍꯥꯏꯗꯨꯅ ꯑꯇꯥꯡꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯇꯥꯡꯕ ꯐꯪꯖꯕꯗꯒꯤꯗꯤ ꯂꯩꯕꯥꯛ ꯑꯗꯨ ꯊꯥ ꯑꯃ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯀꯌꯥꯁꯨ ꯆꯦꯡ ꯆꯥꯛ ꯐꯤꯔꯣꯜꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯏꯁꯣꯔꯅ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯄꯤꯅꯕꯤꯔꯤ꯫ ꯑꯩꯒꯤ ꯑꯋꯥꯕ ꯇꯪꯈꯥꯏ ꯑꯃꯗꯤ ꯀꯣꯛꯂꯦ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯕꯤꯗꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗꯅ ꯁꯤꯔꯗ꯭ꯔꯥ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯨꯔꯕꯅꯤ꯫ ꯑꯗꯣ ꯃꯍꯥꯔꯥꯅꯤ, ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯐꯪꯖꯔꯕꯅꯤꯅ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯄꯥꯝꯃꯤ꯫ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯐꯪꯖꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯉꯝꯈꯩ ꯂꯩꯔꯔꯣꯏ꯫ ꯏꯅꯤꯡꯊꯧ, ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯆꯥꯟꯕꯤꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯁꯣꯏꯗꯅ ꯄꯤꯅꯕꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯇꯥꯡꯕꯅ ꯆꯍꯤ 3 ꯍꯥꯏꯔꯛꯄꯗ ꯃꯍꯥꯔꯥꯅꯤ ꯊꯥꯔꯤꯛꯇꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯊꯥ ꯂꯦꯞꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯊꯥ ꯂꯦꯞꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯅꯅꯥꯏ ꯅꯨꯕꯤ ꯀꯣꯏꯕ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ꯫ ꯑꯗꯨꯅ ꯊꯝꯕꯥꯜ ꯄꯥꯠꯇ ꯆꯠꯇꯨꯅ ꯍꯤ ꯇꯣꯡꯗꯨꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯨꯁꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯊꯝꯕꯥꯜ ꯄꯥꯠꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯅ ꯇꯨꯡ ꯏꯟꯗꯨꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯊꯝꯕꯥꯜ ꯄꯥꯠꯇ ꯌꯧꯗꯨꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅ ꯇꯣꯡꯕꯗ ꯃꯇꯤꯛ ꯆꯥꯕ ꯍꯤ ꯑꯃ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯍꯤ ꯑꯗꯨ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯗꯨꯅ ꯍꯤ ꯑꯗꯨꯗ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯀꯥꯈꯠꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯥꯠ ꯑꯗꯨꯗ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯏꯅꯤꯡꯊꯧꯗ ꯋꯥꯐꯝ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦ꯫ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯆꯤꯡꯅꯕ ꯂꯩꯇꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯏꯅꯤꯡꯊꯧ, ꯄꯥꯠ ꯑꯁꯤꯗ ꯊꯥ ꯂꯦꯞꯂꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯄ ꯌꯥꯗꯦ, ꯀꯨꯝꯕꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯍꯟꯕꯤꯒꯅꯨ꯫ ꯄꯥꯠ ꯑꯁꯤꯗ ꯊꯥ ꯂꯦꯞꯂꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯄꯁꯨ ꯌꯥꯗꯦ, ꯀꯨꯝꯕꯁꯨ ꯌꯥꯗꯦ ꯍꯥꯏꯕ꯫ ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ꯫ ꯏꯅꯤꯡꯊꯧ, ꯄꯥꯠ ꯑꯁꯦ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤ ꯑꯃꯅ ꯄꯥꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯪꯅ ꯅꯠꯇ꯭ꯔꯒ ꯈꯪꯗꯅ ꯀꯨꯝꯂꯨꯔꯕ ꯊꯣꯛꯂꯒꯗꯤ ꯑꯉꯥꯡ ꯑꯗꯣ ꯐꯠꯇꯕ ꯑꯣꯏꯒꯅꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯃꯍꯥꯔꯥꯅꯤ, ꯅꯪ ꯂꯩꯀꯪ ꯑꯁꯤꯗ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯂꯩꯔꯝꯃꯨ꯫ ꯑꯩ ꯅꯪꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝ ꯑꯃ ꯍꯦꯛꯇꯨꯅ ꯄꯨꯔꯛꯀꯦ꯫ ꯏꯅꯤꯡꯊꯧ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯑꯩꯁꯨ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯑꯄꯥꯝꯕ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡ ꯑꯗꯣ ꯏꯈꯨꯠ ꯑꯁꯤꯅ ꯍꯦꯛꯆꯒꯦ꯫ ꯊꯥꯔꯤꯛꯇꯣ ꯊꯔꯣ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯅꯤꯡꯕꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯂꯨꯅ ꯂꯧꯁꯤꯜꯂꯝꯗꯦ꯫ ꯅꯤꯡꯊꯧꯁꯨ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯗꯨꯅ ꯍꯤ ꯇꯣꯡꯗꯨꯅ ꯃꯍꯥꯔꯥꯅꯤꯅ ꯑꯄꯥꯝꯕ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯉꯥ ꯐꯥꯕꯤ ꯅꯨꯄꯤ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤꯗ ꯊꯥ ꯂꯦꯞꯂꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯀꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯍꯥꯔꯥꯅꯤ ꯑꯁꯤꯕꯨ ꯈꯪꯗꯕ ꯖꯥꯠꯂꯥ? ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯗꯅꯕ ꯑꯩꯅ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯕꯅꯤ꯫ ꯅꯤꯡꯊꯧꯅꯕꯨꯗꯤ ꯀꯨꯝꯗꯅꯕ ꯍꯥꯏꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯌꯥꯗ꯭ꯔꯗꯨꯅ ꯀꯨꯝꯈ꯭ꯔꯤꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯍꯟꯗꯛ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯑꯐꯕ ꯑꯉꯥꯡ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯂꯩꯄꯥꯛ ꯑꯁꯦ ꯁꯣꯏꯗꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯊꯥꯔꯤꯛꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯐꯪꯖꯕ ꯑꯗꯨꯗꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯇꯥꯡꯕꯤ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯥꯡꯕꯤ ꯐꯪꯖꯕꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯄꯤꯖꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯔꯥꯖꯀꯨꯃꯥꯔ ꯑꯇꯥꯡꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯥꯡꯕꯤꯁꯨ ꯆꯥꯎꯔꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯇꯥꯡꯕꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ
ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯉꯝꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯥꯡꯕꯤꯗꯤ ꯃꯆꯤꯡ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯃꯥꯅ ꯈꯟꯕꯅ ꯆꯨꯝꯃꯤ ꯈꯟꯕ ꯃꯤꯑꯣꯏꯅꯤ꯫ ꯂꯥꯏꯔꯕꯁꯤꯡꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯇꯥꯡꯕꯅ ꯃꯆꯟꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯥꯡꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ꯫ ꯃꯆꯜꯅ ꯍꯥꯏꯔꯤꯕ ꯃꯈꯩꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯥꯡꯕꯤꯗꯤ ꯃꯕꯨꯡꯕꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯥꯡꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯆꯥꯅ ꯁꯥꯎꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯏꯃꯥꯒꯤ ꯑꯇꯥꯡꯕꯤ, ꯀꯔꯤ ꯇꯧꯔꯕꯒꯤꯅꯦ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯅ ꯂꯩꯔꯝꯂꯤꯕꯗꯨꯕꯣ?" "ꯏꯃꯥ, ꯅꯆꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯃꯟꯗꯅ ꯋꯥꯔꯦ꯫ ꯑꯩꯁꯨ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯀꯣꯏꯕ ꯆꯠꯄ ꯄꯥꯝꯃꯤ." "ꯏꯃꯥꯒꯤ ꯕꯦꯝꯃ, ꯃꯗꯨ ꯌꯥꯗꯦ꯫ ꯅꯄꯥ ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯍꯟꯗ꯭ꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ꯫ ꯃꯇꯝ ꯑꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ꯫ ꯑꯩꯕꯨꯅ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯊꯤꯡꯗꯨꯅ ꯊꯝꯂꯒ ꯏꯕꯨꯡꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯅꯤꯡ ꯇꯧꯍꯜꯂꯦ꯫ ꯅꯕꯨꯡꯒ ꯅꯪꯒ ꯈꯦꯠꯅꯩꯅꯦꯍꯦ꯫ ꯅꯕꯨꯡꯅ ꯅꯨꯄꯥꯅꯤ, ꯑꯗꯨꯒ ꯅꯪꯅ ꯅꯨꯄꯤꯅꯤ꯫ ꯅꯕꯨꯡꯗꯤꯅꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ." "ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯀꯔꯤꯗꯕꯨ ꯈꯦꯠꯅꯔꯤꯕꯒꯦ? ꯏꯕꯨꯡꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯤ꯫ ꯅꯆꯥꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯕꯤꯌꯨ." "ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯈ꯭ꯔꯦꯗꯀꯣ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯅꯄꯥ ꯅꯤꯡꯊꯧꯅ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯁꯥꯎꯔꯅꯤ." ꯑꯗꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯃꯍꯥꯔꯥꯅꯤ, ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯑꯇꯥꯡꯕꯤꯗ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ? ꯏꯆꯥꯅ ꯁꯥꯎꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ?" "ꯏꯅꯤꯡꯊꯧ, ꯏꯆꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯖꯔꯝꯕꯅꯤ." ꯑꯇꯥꯡꯕꯤꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯄꯥ ꯅꯤꯡꯊꯧ, ꯑꯩ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯌꯥꯝ ꯋꯥꯔꯦ꯫ ꯑꯩ ꯏꯕꯨꯡꯒꯨꯝꯅ ꯀꯣꯏꯕ ꯆꯠꯀꯦ." "ꯑꯇꯥꯡꯕꯤ, ꯅꯕꯨꯡ ꯔꯥꯖꯀꯨꯃꯥꯔꯅ ꯆꯠꯂꯤꯕꯁꯦ ꯀꯣꯏꯕ ꯆꯠꯄ ꯅꯠꯇꯦ, ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯇꯝꯕ ꯆꯠꯂꯤꯕꯅꯤ." "ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯁꯨ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯇꯝꯕ ꯆꯠꯀꯦ?" "ꯍꯩ, ꯏꯆꯥꯅ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯇꯝꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯐꯩ." "ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯅꯆꯥ ꯑꯁꯤ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯀꯦꯗꯨꯅ ꯃꯧꯗꯨꯅ ꯂꯩꯒꯗꯕꯅꯤ." "ꯃꯍꯥꯔꯥꯅꯤ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅ ꯍꯩꯖꯤꯟꯕ ꯈꯪꯖꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯏꯆꯥ ꯑꯇꯥꯡꯕꯤꯕꯨ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯇꯝꯅꯅꯕ ꯑꯍꯩꯕ ꯊꯥꯡꯒꯤ ꯑꯣꯖꯥ ꯑꯃ ꯊꯤꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯇꯝꯍꯜꯂꯁꯤ." "ꯏꯄꯥ ꯅꯤꯡꯊꯧꯅ ꯋꯥꯅ ꯑꯃꯨꯛ ꯊꯤꯔꯨꯗ꯭ꯔꯕꯁꯨ ꯏꯕꯨꯡꯅ ꯊꯥꯡ ꯇꯝꯕ ꯆꯠꯄ ꯑꯗꯨꯗ ꯅꯆꯥꯁꯨ ꯌꯥꯎꯒꯦ." "ꯐꯔꯦ ꯐꯔꯦ, ꯏꯄꯥ ꯅꯤꯡꯊꯧꯅ ꯅꯕꯨꯡꯗ ꯅꯪꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯔꯒꯦ." ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯥꯡꯕꯤꯗꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯑꯇꯥꯡꯕꯗ ꯋꯥꯐꯝ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯇꯥꯡꯕꯁꯨ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯑꯇꯥꯡꯕꯅ ꯊꯥꯡ ꯇꯥ ꯇꯝꯕ ꯆꯠꯄꯗ ꯃꯆꯟꯅꯨꯄꯤ ꯑꯇꯥꯡꯕꯤꯁꯨ ꯄꯨꯔꯝꯃꯤ꯫ ꯑꯇꯥꯡꯕꯤꯁꯨ ꯊꯥꯡ ꯇꯥ ꯇꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔ ꯑꯇꯥꯡꯕꯒ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯂꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯎꯃꯪꯗ ꯊꯅꯝꯂꯒ ꯏꯁꯤꯡ ꯊꯤꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯏꯁꯤꯡ ꯊꯤꯔꯛꯄꯗ ꯇꯨꯔꯦꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯔꯥꯖꯀꯨꯃꯥꯔ ꯑꯇꯥꯡꯕꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯗꯤ ꯔꯥꯖꯀꯨꯃꯥꯔꯕꯨ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯂꯥꯡꯂꯦꯟꯗ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯆꯟ, ꯅꯪꯒꯤ ꯁꯅꯥꯕꯨꯜꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯗꯣ ꯈꯖꯤꯛꯇ ꯊꯛꯆꯒꯦ, ꯌꯥꯒꯗ꯭ꯔꯥ?" "ꯌꯥꯅꯤꯌꯦ ꯏꯕꯨꯡ, ꯊꯛꯄꯤꯌꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯏꯁꯤꯡ ꯄꯤꯊꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ, "ꯏꯆꯟꯅ ꯏꯁꯤꯡ ꯄꯤꯊꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ." "ꯏꯕꯨꯡ, ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯂꯃꯟꯒꯤ ꯋꯥ ꯍꯥꯏꯕꯤꯒꯅꯨ꯫ ꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ꯫ ꯑꯗꯣ ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ?" "ꯏꯕꯨꯡ, ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯥꯡꯂꯦꯟ ꯀꯧꯖꯩꯌꯦ." "ꯂꯥꯡꯂꯦꯟ ꯍꯥꯏꯕ? ꯏꯆꯜꯒꯤ ꯃꯤꯡꯁꯦ ꯌꯥꯝ ꯐꯖꯩ꯫ ꯑꯗꯣ ꯏꯕꯨꯡꯗꯤ ꯀꯔꯤ ꯈꯨꯟꯗꯒꯤꯅꯣ?" "ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤꯗꯤ ꯃꯥꯟꯗꯦ ꯏꯆꯜ꯫ ꯑꯩꯁꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯇꯥꯡꯕ ꯍꯥꯏꯕꯗꯣ ꯑꯩꯅꯤ." ꯂꯥꯡꯂꯦꯟ ꯌꯥꯝꯅ ꯉꯛꯅ, "ꯏꯕꯨꯡꯕꯨ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯇꯥꯡꯕꯅꯤ ꯍꯥꯏꯕ?" "ꯍꯣꯏ, ꯃꯥꯅꯤ꯫ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯃꯟꯗꯅ ꯏꯁꯤꯡ ꯊꯤꯔꯛꯄꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯅꯅꯥꯏ ꯅꯨꯕꯤꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯖꯍꯧꯗ꯭ꯔꯦ." "ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯆꯜ." ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯟꯃꯤ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯔꯥꯖꯀꯨꯃꯥꯔ, ꯏꯅꯤꯡꯊꯧꯅ ꯍꯧꯖꯤꯛꯃꯛ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯅꯅꯕ ꯄꯥꯎ ꯊꯥꯔꯛꯏ." "ꯐꯔꯦ, ꯑꯗꯨꯗꯤ ꯀꯣꯅꯨꯡꯗ ꯆꯠꯅꯅꯕ ꯇꯧꯔꯁꯤ." ꯔꯥꯖꯀꯨꯃꯥꯔ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ, "ꯏꯆꯜ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." "ꯐꯅꯤ ꯔꯥꯖꯀꯨꯃꯥꯔ." ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫
Langlengi mamaton asangbido makuta achauba chai ama paiduna leptuna leiri. Langlen so mamatona chai paiduna leiba aduda Langlen ado pakhacherame. Asangbi sauna. Hey, minai nubi. Nang ising sokpa chalo hairaga kanaga wathingang aduna leiruke. Ha! Asi hairaga mana pairiba lichai aduna Langlen da phurame. Langlen mapi ira chenduna. Ima, ai kanaga so wathingang nadi. Turelda lebak asigi Rajkumar ga thingnaduna ising kita thakjage haiduna thakibani. Hai chintibi. Rajkumar na nangumba amadagi ising thakadaba natene. Ising do thanamaga ne kolukhak sing ado phengdok chu chalo. Hoi ma. Langlen do ising ado thanamduna imung da amuk changki. Asangbi do Langlen na imung da changkhrabasu ngangbadi lepte. Masigi minai nupi se ma he laini makhai ne asangbi agi punsi se nungai pam sungkang e khanglaroi dabani. Masida khara thuna sikhrabadi wai ama sangadabani. Asangbi do isaukana Langle. Langlen so konlukhak sing ado phengle. Somda Rajkumari Atangbigi Achanbi manai nupi Thoinuga Rajkumari Atangbiga wari sanarami. Thoinu so Atangbiga mabuk phattaba yamna manarami. Aduga Atangbina Thoinubu yamna yarami. Thoinuna Rajkumari Iningthauga Ima Maharanigana Rajkumari dagi Rajkumar Atangbana henna nungsina. Iningthauna ningthaugi khubam asisune Rajkumar Atangbada sinarani haina tai. Asengbane inai nupi nangna hairibado. Ipa ningthauga Ima Maharanigana aingondagi ibungna hena luna nungsina tawi. Matam pumbada ibungi phananaba tawi. Makhoi anina khaliba. Aidi ningolne haiduna makhoina kaisu khande. Adubu ningthau khubam asidine. Ibung ningthau do piba yar. Lepak asigi ningthau oibada matik khwaidagi chabadi aini. Rajkumari ga Thoinuga wari kaya ama sanarami. Rajkumar Atangbaso Langlen bu urubadagi Langlen gi wakhalta khanduna adumak leirami. Atangba manai masen kanasu yaudana Langlen bu thiba laklami. Langlen mamatona labuktagi peruk heglucho haiduna polang amaga thang amaga makhuta paiduna laklami. Rajkumar Atangbado Langlen bu ubada harau jarami. Langlen di Rajkumar ubada masadu ipa pakhatlami. Rajkumar Atangbado Langlen gi manakta changlaktuna. Langlen, kai chalinu? Langlen tapna. Rajkumar, nanai ai labukta peruk hegluge haiduna lakchabani. Langlen, aina laklibase nanga unage haiduna laklibani. Aigadi kai yunaga dawriba Rajkumar. Langlen, nangbu hanbu ujaba mikup adudagi nangi wakhal khanduna dubak leiri. Langlen, aina nangbu thamoi sengna nungsijaruri. Nate Rajkumar, dolabi aingonda adumna takpigana. Aidi lairaba imungi machani. Rajkumar ga yengnabada matik yamna chadi. Aduna Rajkumar ga yengnabada matik chaba nupi ama oina thibi. Langlen, aidi laire na khunba kaisu khande. Thamoi sengnaraga loi. Nangna yarabadi ipa ningthauda hainaba ai lahange. Rajkumar, lairabi aibu Rajkumar gi nupi oibada mina soidana noknagani. Karigi noknagadawriba? Madugi damaktadi nang kaisu khalunu. Aina pumnamak mayoknagani. Asamna namit asidagi Rajkumar ga Langlen ga nungsinarami. Nungtigi Rajkumar ga Langlen ga unarami. Nongma mau amana asangbida Langlen ado nupauna duna leihawi haiduna tamlami. Madu tabada asangbido yamna saunginglami. Asangbina wakhalda khalli. Ngasi handalaki sanuda manungainiba. Aingonda oidabaga ngang basarada khanganiba mo. Adumna asangbina sauna leiringai Langlen ado thongalomdagi changlai. Madu ubada asangbido makhwang metuna. Hey, minai nubi, nang kadai chaluge? Ima, ai thoibi hoida chalubani. Kayada machin thiribanu yengun he, nang asengba haigera hairoira. Ase haiduna makhutta pairiba chai aduna Langlen bu yamna thina phurami. Langlen su mamato na phuriba aduna araduna kapcharami. Asangbi Langlen bu phuna. Nupa na haga irang taururaga halaiba natro ha. Hey, lamchanai debi, nang da sijakroni he. Nang na maram oiraga, laikai asina aibu phatte haiduna haina haledana. Asi haiduna asangbina Langlen bu minungsi leitana phubirami. Langlen masa pumba mamato na phubagi chaifamaduna narami. Ikang kangaudana ningthau purembagi laipakta thangnaba laipaki ningthauna lan taraklami. Ningthau purembaga mantriga wa khanarami. Mantrina iningthau yeknabagi lan miyamna yam. Aduna aikhoigisu Rajkumar Atangbabu lanphamda thananaba tausi. Mantri, aishu khaliban handaki lanpham asidi mathauna marosing watab aigi icha Rajkumar Atangba oina lanpham asida tharasira haina
ꯏꯆꯥ ꯑꯇꯥꯡꯕꯒꯤ ꯃꯊꯧꯅꯥ ꯂꯩꯕ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯃꯥꯡꯗ ꯎꯠꯊꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯃꯟꯇ꯭ꯔꯤꯅꯁꯨ ꯑꯗꯨꯝꯅ ꯈꯟꯖꯩ꯫ ꯂꯥꯟꯐꯝ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔ ꯑꯇꯥꯡꯕꯅ ꯁꯣꯛꯅꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯟ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯟꯇ꯭ꯔꯤ, ꯍꯧꯖꯤꯛꯃꯛ ꯃꯤ ꯊꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯃꯤ ꯊꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯧꯍꯟꯖꯔꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯟꯇ꯭ꯔꯤꯅ ꯃꯤ ꯊꯥꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯧꯍꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯃꯄꯥꯅꯤꯡꯊꯧꯅ ꯃꯥꯕꯨ ꯀꯧꯏ ꯇꯥꯕꯗ ꯃꯄꯥꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯄꯥꯅꯤꯡꯊꯧꯅ ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯏꯄꯥꯅꯤꯡꯊꯧꯒꯤ ꯀꯔꯤ ꯅꯌꯥꯊꯪ ꯂꯩꯕꯒꯦ? ꯏꯄꯥꯅ ꯅꯪꯕꯨ ꯀꯧꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ꯫ ꯏꯆꯥꯒ ꯋꯥ ꯑꯃ ꯇꯥꯟꯅꯅꯤꯡꯗꯨꯅ ꯏꯄꯥꯅ ꯏꯆꯥꯕꯨ ꯀꯧꯕꯅꯤ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯏꯄꯥꯅꯤꯡꯊꯧ꯫ ꯏꯄꯥꯅꯤꯡꯊꯧ, ꯋꯥ ꯑꯁꯤ ꯍꯥꯏꯔꯒꯦ ꯃꯨꯟꯅ ꯇꯥꯔꯣ꯫ ꯏꯄꯥꯅ ꯏꯆꯥꯕꯨ ꯂꯥꯟꯐꯝꯗ ꯊꯥꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯍꯥꯏꯌꯨ ꯏꯄꯥꯗ꯫ ꯏꯄꯥꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯅꯆꯥꯅ ꯂꯥꯟꯐꯝꯗ ꯆꯠꯇꯨꯅ ꯌꯦꯛꯅꯕꯁꯤꯡ ꯍꯥꯠꯇꯨꯅ ꯂꯥꯟꯉꯝ ꯐꯤꯔꯥꯜ ꯊꯦꯠꯇꯨꯅ ꯏꯄꯥꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯖꯔꯛꯀꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯦꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯅꯨꯄꯥꯗ ꯕꯣꯔ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯃꯆꯥꯕꯨ ꯕꯣꯔ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯥꯡꯕꯤꯗꯤ ꯊꯣꯔꯛꯂꯝꯗꯦ꯫ ꯑꯇꯥꯡꯕꯅ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯒꯤ ꯏꯆꯜ ꯑꯇꯥꯡꯕꯤꯅ ꯃꯕꯨꯡꯉꯩꯅ ꯂꯥꯟ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯏꯆꯜ ꯑꯗꯨꯕꯨ ꯃꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯅꯆꯟꯗꯣ ꯀꯩꯁꯨ ꯇꯧꯗꯦ꯫ ꯅꯆꯟꯗꯣ ꯇꯨꯝꯂꯝꯈꯤꯅꯤ꯫ ꯏꯃꯥꯅ ꯕꯣꯔ ꯄꯤꯔꯤ꯫ ꯌꯦꯛꯅꯕ ꯇꯨꯝꯅ ꯍꯥꯠꯇꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯎ꯫ ꯏꯆꯥꯅ ꯍꯜꯂꯛꯄꯗꯣ ꯏꯃꯥ ꯋꯥꯅ ꯉꯥꯏꯔꯝꯒꯦ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯆꯥꯅ ꯁꯣꯏꯗꯅ ꯂꯥꯟ ꯉꯝꯗꯨꯅ ꯍꯜꯂꯛꯀꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯁꯨ ꯂꯥꯟ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯥꯟ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯂꯥꯡꯂꯦꯟꯕꯨ ꯅꯤꯡꯁꯤꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯄꯥꯛꯀꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯥꯟ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯔꯥꯖꯀꯨꯃꯥꯔꯅ ꯂꯥꯟ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯥꯡꯂꯦꯟ ꯊꯃꯣꯏꯗ ꯔꯥꯖꯀꯨꯃꯥꯔꯕꯨ ꯀꯔꯤꯁꯨ ꯇꯧꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯉꯣꯟꯗ ꯅꯤꯖꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯅꯨꯄꯤ ꯑꯇꯥꯡꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯇꯥꯡꯕꯤꯗꯨ ꯀꯦꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯕꯨꯡꯅ ꯂꯥꯟ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯔꯛꯇ꯭ꯔꯤꯕꯗꯤ? ꯅꯕꯨꯡꯅꯅꯦ ꯅꯪꯕꯨ ꯍꯪꯉꯝꯕꯅꯤ꯫ ꯏꯕꯨꯡꯅ ꯂꯥꯟ ꯆꯠꯂꯒ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ? ꯏꯕꯨꯡꯅ ꯂꯥꯟ ꯆꯠꯄꯗꯣ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯑꯩꯁꯨ ꯂꯩꯌꯨ ꯍꯥꯏꯔꯣ? ꯏꯃꯥꯒꯤ ꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯣ? ꯏꯃꯥ, ꯑꯩꯅ ꯉꯥꯡꯉꯤꯁꯤꯗ ꯀꯔꯤꯕꯨ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ? ꯑꯩꯁꯨ ꯈꯪꯉꯤ꯫ ꯏꯄꯥꯅꯤꯡꯊꯧꯒ ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯅ ꯑꯩꯉꯣꯟꯗꯒꯤ ꯏꯕꯨꯡ ꯔꯥꯖꯀꯨꯃꯥꯔꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕ, ꯃꯇꯝ ꯄꯨꯝꯕꯗ ꯏꯕꯨꯡꯒꯤ ꯐꯅꯅꯕꯗ ꯈꯜꯂꯦ ꯍꯥꯏꯕꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯍꯩ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕꯗꯨꯕꯣ? ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯀꯩꯗꯧꯕꯒꯤ ꯃꯆꯥꯁꯤꯡꯗ ꯈꯦꯠꯅꯕ ꯊꯝꯒꯗꯧꯔꯤꯕꯅꯣ? ꯅꯕꯨꯡꯁꯨ ꯅꯪꯁꯨ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤ꯫ ꯑꯃꯅꯁꯨ ꯍꯦꯟꯗꯦ, ꯑꯃꯅꯁꯨ ꯇꯥꯗꯦ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯅ ꯊꯦꯝꯗꯨꯅꯁꯨ ꯑꯇꯥꯡꯕꯤꯗꯤ ꯋꯥꯈꯜ ꯇꯥꯔꯝꯗꯦ꯫ ꯁꯣꯝꯗ ꯑꯇꯥꯡꯕꯗꯨ ꯌꯦꯛꯅꯕꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯟꯇ꯭ꯔꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯟꯇ꯭ꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯟꯇ꯭ꯔꯤ, ꯑꯩꯒꯤ ꯏꯆꯥ ꯑꯇꯥꯡꯕꯅ ꯂꯥꯟ ꯉꯝꯗꯨꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ ꯑꯇꯥꯡꯕꯗ ꯁꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯇꯥꯡꯕꯒꯨꯝꯕ ꯃꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯑꯃꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯅ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯑꯃ ꯇꯝꯅꯅꯕ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯀꯔꯤ ꯍꯥꯏꯔꯛꯏ? ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯇꯝꯃꯨ ꯂꯥꯟꯃꯤ꯫ ꯏꯅꯤꯡꯊꯧ, ꯂꯥꯟꯐꯝ ꯑꯁꯦ ꯌꯦꯛꯅꯕꯁꯤꯡꯅ ꯂꯥꯛꯆꯕ ꯍꯦꯜꯂꯛꯄꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯕꯨ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯄꯅꯤ꯫ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯣ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯩꯗꯣꯛꯇꯨꯅ ꯊꯝꯅꯅꯕ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯅ, ꯀꯔꯤ? ꯌꯦꯛꯅꯕꯅ ꯂꯥꯛꯆꯕ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯕ? ꯂꯥꯟꯃꯤ, ꯅꯪꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯄꯥꯎꯔꯥ? ꯑꯩꯒꯤ ꯂꯥꯟꯃꯤ ꯑꯗꯨꯛ ꯌꯥꯝꯕ ꯑꯗꯣ ꯀꯔꯝꯅ ꯌꯦꯛꯅꯕꯅ ꯂꯥꯛꯆꯔꯤꯕꯅꯣ? ꯏꯅꯤꯡꯊꯧ, ꯌꯦꯛꯅꯕꯒꯤꯁꯨ ꯂꯥꯟꯃꯤ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯊꯥ ꯁꯥꯅ, ꯃꯟꯇ꯭ꯔꯤ, ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯣꯠꯇꯨꯅ ꯊꯝꯒꯅꯤ? ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯆꯪꯂꯛꯇꯨꯅ ꯃꯄꯥꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯄꯥꯅꯤꯡꯊꯧ, ꯅꯆꯥꯅ ꯁꯅꯥꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯊꯩꯗꯣꯛꯇꯨꯅ ꯊꯝꯂꯨꯔꯒꯦ, ꯂꯥꯟ ꯑꯁꯤ ꯂꯣꯏꯕꯒ ꯑꯃꯨꯛ ꯂꯧꯅꯅꯕ꯫ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯑꯁꯦꯡꯕꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯥꯡꯕꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯈꯔ ꯄꯤꯗꯨꯅ ꯍꯥꯏꯍꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯆꯧꯕ ꯍꯤ ꯑꯃꯗ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯍꯣꯟꯇꯣꯔꯛꯂꯝꯃꯤ꯫
ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯍꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯌꯥꯎꯔꯝꯃꯤ, ꯂꯥꯟꯃꯤ ꯈꯔꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯤ ꯑꯁꯦ ꯑꯁꯣꯝꯒꯤ ꯃꯥꯏꯀꯩ ꯑꯁꯤꯗ ꯍꯣꯜꯂꯨ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔꯤ? ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯗꯗꯤ ꯑꯁꯣꯝꯒꯤ ꯃꯥꯏꯀꯩ ꯑꯁꯤꯗꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯍꯣꯜꯂꯨ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯍꯤꯗꯨ ꯍꯣꯜꯂꯨ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯅꯥꯏ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯖꯔꯣꯏ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯃꯐꯝ ꯑꯗꯨꯗ ꯍꯣꯟꯖꯔꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯉꯛ ꯀꯛꯇꯨꯅ ꯍꯠꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ, ꯔꯥꯖꯀꯨꯃꯥꯔꯤ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯅ ꯍꯥꯏꯕꯗ ꯏꯟꯗꯕ ꯁꯥꯔꯗꯅ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯃꯥꯡꯂꯦꯗꯣ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯦ ꯄꯥꯠ ꯑꯁꯤꯗ ꯊꯥꯗꯈꯣ, ꯉꯥꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯖꯈꯤꯁꯅꯨ꯫ ꯊꯣꯏꯅꯨꯅ ꯑꯁꯤꯕꯁꯤꯡ ꯑꯗꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯊꯥꯗꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒ ꯊꯣꯏꯅꯨꯒꯅ ꯍꯤ ꯑꯗꯨ ꯍꯣꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯨꯔꯥꯟꯕ ꯈꯨꯠꯄꯨ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯔꯕ ꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤꯒ ꯊꯣꯏꯅꯨꯒꯕꯨ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯜꯂꯝꯃꯤ꯫ ꯑꯇꯥꯡꯕꯤꯗꯣ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯇꯥꯡꯕꯤꯅ ꯈꯜꯂꯤ, ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯂꯨꯗ꯭ꯔꯕꯅꯣ? ꯏꯄꯥ ꯅꯤꯡꯊꯧ, ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯑꯩꯒꯤ ꯐꯅꯅꯕ ꯉꯥꯡꯕꯤꯕꯗ ꯑꯩꯅ ꯐꯠꯇꯅ ꯈꯜꯂꯨꯕ꯫ ꯏꯕꯨꯡꯅ ꯃꯆꯜ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ, ꯑꯗꯨꯒ ꯑꯩꯅ ꯏꯕꯨꯡꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯈꯜꯂꯨꯕ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯁꯤ ꯈꯟꯅ ꯑꯇꯥꯡꯕꯤꯗꯨ ꯅꯤꯡꯉꯝꯗꯅ ꯀꯞꯆꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯑꯇꯥꯡꯕꯤꯒ ꯊꯣꯏꯅꯨꯒꯕꯨ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯨꯅ ꯄꯥꯠ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔ ꯑꯇꯥꯡꯕꯁꯨ ꯂꯥꯟ ꯉꯝꯗꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯅ ꯄꯥꯎ ꯊꯥꯈꯤꯕ ꯂꯩꯇꯦ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯉꯛꯂꯝꯃꯤ꯫ ꯄꯥꯎ ꯄꯨꯔꯛꯄ ꯂꯥꯟꯃꯤ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯇꯨꯅ ꯋꯥ ꯍꯪꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯃꯆꯜꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯆꯪꯗꯕꯤꯗ ꯃꯆꯜꯕꯨ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯃꯤꯑꯣꯏ ꯈꯔꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯇꯥꯡꯕꯁꯨ ꯃꯆꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯎꯍꯧꯕ ꯉꯥ ꯐꯥꯕ ꯑꯃꯅ ꯄꯥꯎ ꯄꯨꯝꯕ ꯔꯥꯖꯀꯨꯃꯥꯔꯗ ꯇꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯆꯟꯅꯨꯄꯤꯕꯨ ꯍꯥꯠꯂꯤꯕ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯤꯗꯨꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨꯁꯨ ꯑꯃꯨꯛ ꯐꯪꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯣ ꯂꯥꯡꯂꯦꯟꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯄꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯇꯣꯟꯗꯤ ꯂꯥꯡꯂꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯅꯤ ꯈꯟꯕꯗ ꯃꯊꯟꯇ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯒ ꯂꯥꯡꯂꯦꯟꯒꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯇꯥꯡꯕꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯡꯂꯦꯟꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫